Lakhipuronline puthokchaba July gi tang mari ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba Pao Silchar sahar gi akiba phanglaba ising ichau amadi betukandi ban thugaibada chenabani haiba miyoi ahum amagasu police na phare. Barak tural gi ising imai amuk tapna hengalakle khudongthiba lei gi centimeter ahum mathakta chele. Tongan balup amadi lanai miyoi kayana ichauna awaba taraba singda tengbang pibagi thabak makhatana chathari. Maulana Abdul Bari Khan amasung Anwar Hussain Allies Bahiti na leikidabada Progressive Pangal Organization na awaba phongdokre amasung kangkhut nipan na saruk yaduna ahanba Hilgat GP Mix Kang Tournament 2022 Jiribamda hodokre. Haujik mapungoiba Pao tabirase. Silchar sahar gi akiba phanglaba ising ichau amadi betukandi ban kaibada chenabani haiba miyoi ahum amagasu police na phakre. Phagalaba miyoi ahum adudi Mithu Hussain Loskor, Nazir Hussain Loskor amadi Ripon Khan ni. Masigi mamangda haukiba irai numita betukandi gi Kabul Khan ko ba miyoi amasu thodok asiga mari leinana phagat khiba leikre. Makhoi mari mag betukandi dagini hiramasigi matangda wahang pahong chathari haina कासार की एसपी रमनदीप कौर ने फोंदोखी जो डाइक है जो टाउन को सराउंड करता है उसके रिगार्डिंग इरिगेशन डिपार्टमेंट हैज़ गिवन अस एन एफआईआर सेइंग दैट द डाइक वाज ब्रोकन एंड दिस लेड टू द इनफ्लो ऑफ वाटर इनसाइड द टाउन जिसके कारण इंटायर सिलचर टाउन डूबी गई से और एतिया माने इट इज़ बीन डे 13 जितिया लोग एतिया पानी आसे सिलचर टाउन होत. So this was the allegation by the irrigation department. So during investigation we also found certain videos जहाँ पर ये लोग they are sort of saying they are confessing that they have done it and they based on that and taking leads from that. अभी तक हमने इस केस में 4 लोगों को apprehend किया है. काबुल खान, मिथु हुसैन लस्कर, नाजिर हुसैन लस्कर और रिपन खान. जो फर्स्ट हमने जिसको पकड़ा था कामुल खान उसके कहने के मुताबिक कुछ और लोग भी इसमें जड़ित हैं. सो उस तरह से इन्वेस्टिगेशन करते हुए जो और भी लोग इसके साथ जड़ित हैं उनको भी अप्रीहेंड किया जाएगा. अभी उसमें इन्वेस्टिगेशन इज़ स्टिल इन द वे, इट इज़ नॉट येट कंप्लीटेड, तो वी विल फाइंड आउट हु ऑल आर इन्वॉल्व्ड. Panbayai betukandi ban kaiduna Barak tural gi ising akiba phangna tsunami gi mawongda Silchar sahar da chensilaktuna sahar asigi miyoi kaya gi jum ising na thumjenki. Numidang amada pung khara gi manungda Barak tural gi isingna Modurbon Beranga Bagador Borojurai Sonai Road Public School Road Bilpar Ranger Khari Das Colony Tarapur yauna atei thangnaba mafam sing angakpa mawongda ising da lupsinki. Silchar sahar gi mafam kharadadi miyamna tumlingaida khanghaudana phamung maya yona ising thumjinba thengnakhibani haina Silchar gi paumi Ajit Das na pirakpa pau amada phangdorakli. Silchar Annapurna Ghata ngarang numidang pung 10 da Barak tural gi ising imai kudongthiba lei gi centimeter ahum mathakta chele. Nong leptana chubana maram oiraga Barak tural gi ising tapna amuk hengalakle. Ngarang ayukta kudongthiba lei gi makhada chelamba adu khangen hengalaktuna numidang gi matamda Barak tural gi ising imai kudongthiba lei dagi centimeter ahum gi mathakta chenba thengnakhi. Ngarang numidang da pung da centimeter ani gi changda hengatpa thengnakhi. Tongan balup amadi lanai miyoi kayana ichauna awaba taraba singda tengbang pibagi thabak makhatana chathari. Ising ichaw mayok nakhiba Silchar lama amadi Rangir Khal Ramnagar da World Meitei Council gi banner makhada WMC Barak Valley Zone na ichaw gi tengbang potlam sing ngarang nongmaijing nimitta yenthokre. Maruoina thaknaba ising phanghanaba gi pandamda ising liter lising ama makha yenthokhi. Thoramadu da WMC gi advisor Singsubam Nabakumar WMC Barak Valley Zone gi General Secretary Kaithelakpam Amarendra VP K Ibungoton Galoinana Khetrimayum Anand M Rohit O Dipen TH Bizon M Surjit CH Sanjuna Chingba Yauki Mathangdasu Mitei Khun Kayada Chatkigadaba Lairi Hairi Thaurang asibu mapung phanaba honabada mateng pirakiba pumnamakpu K Amarendra Singh General Secretary WMC Barak Valley Zone na thagatpa phongdoragli. Amsuna ichaw gi tengbang makhatana chatharakpa galoinana Sonai constituency gi manung chana leiba Badri Khulda
Tengbang gi potlam sing oina alu ata thum sarp soyabin candle na chingba yenthokre badri khulgi yum humbutara nipanda potlam sing adu yenthoki tongan tongan ba ichauna thumjilaba mafam kayada amsugi thomi singna makhatana yenthoki gani hairaduna leibak miyam na masida saruk yabiu amade makhatana mateng pangbiu haina amsugi general secretary Gabrabam Bikramjit na miyam gi pukning chingsilakli Mitei khungang singi manungda sothaduna leiriba 7 lakh khungang da chatuna isingi chauna waba nanglaba khunja singi phibam Assam TMC gi secretary Dr Maimom Santi Kumar na luchingba khutpu amana yengsinkhre khutpu asina thangnana baising alam amasung bleaching powder ga loinana chlorine tablet khunja singda yenthokre khunja gi maiki dagi TMC luchingba amadi social worker L Karna Singna awaba taraba matamasida asumna tengbang bibagi damakta thagatpa phongdorokhi Kasajila district की तृणमूल कांग्रेस की सेक्रेटरी ना लेंबी रखतुना सत्ला तारीबा मिटे खुनाई तनतना अतोप अतोप तारीबा हिंदुस्तानी अमसुंग बंगाली मुस्लिम न चिंग खुदिमक की मफमदा इसिंग लिटर मा पीबगी महोत्ता इसिंग लिटर कुनगी दमक अदुगी चप आनबा मेडिसिन ngasi mafam masida latuna koi jendok piba sigi damakta koi lamdam masigi koi lamdam masigi oina khwaidi koi harau janingai amasung nungai ba haiba numit aduni aduna asugwara ba matam masida latna isingi damakta mating pangbi ba haibese koi khwaidi koi jai phabani amasu laibuk phabani Assam gi isingi chauna awaba taraba khungang singda Rohan Film Singa amadi Manipur miyam gi tengbang pibagi thabak ani subo ina ngarang nomaijing numita Udharmon gi Dungri Part GP gi manung chanbada Dungri Part 2 da leiba Baigor Makhalaikai Meitei Pangal Khun gi yum 19 amadi Baigor Khil Laikai Meitei Pangal Khun gi yum 30 da tengbang pikre tengbang pibagi thabak ase ichauna hena sokchilaba khun kharadanga yohonningi hairaduna Manipur gi praja miyamna Rohan Film gi kuthangda makhatana tengbang pibirakna basu phongdorakhi khoi I mari sidi khoi lainariba Manipur praja mayamna khoi pawung khoi ma khoi kashu matamda kaude ko haido adu khoi su haidi remind tawning ba ma khoi da ko adaidi ngarang se khoi na adum yauba ya ba khoi kai kai tawsige na sum mayam mathang list tu pukhatna pada si jaga sem tamdi yauram je de sing su ko silaga su leire adai dum khara su keno tawram ba su yae nan mai taw du wa ba gi di handak loi wamin nare ada wa bai loi wamin namina ai ji yaukhin lam da ba jaga su am yaw dori ba loi makti yaw bidi ngam damina du at least khoi ngamja ba khara di at least loi makti tawram mage khara makhai di na ko Kasar Bontarapur gi Chatruk Yankai Mapan number Bontarapur LP School gi Oja Makok Oirambi Lairenjam Ongbi Khetri Mayum Padme Devi July gi tang ahom nongmaijing nimit masagi mayum Kasar Bontarapur da laikidaba matamda masagi chahi marputhara sukre Bontarapur gi nupi laktagi yananba Oja asina laikidabada maigai kayadagi awaba phongdokna ragli Progressive Pangal Organization PPO Baskandina Sinduna Maulana Abdul Bari Khan amasung Anwar Hussain Allies Bhaiti laikidabada awaba phongdokpagi mifamama Dakhin Baskandida July gi tang ahumda pangthokre Samsul Huda Chaudhary na mayai tangba logduna pangthokiba mifamaduda PPO gi advisor Farooq Chaudhary na Maulana Abdul Bari Khan amasung Anwar Hussain Allies Bhaiti anigi punsi amadi miyam gi damak pangthokpiramba thodang singbo ningsingladuna wangangki General Secretary Azad Hussain Chaudhary Jamir Kazi Hanif Mojumdar mifamda wangangki mifamda laikhidraba anigi thawaibu jannatta thambinaba mapuda thonijaki Sorok Atingbi Youth Club SAYC na sinduna nimit 12 ni chupna chathagadaba kangkhut nipana saruk yaba ahanba Hillgard GP Mix Kang Tournament 2022 Jiribam gi Hillgard Maning Laikai Community Hall da haunabi matungina KH Janaki Devi Jila Parishad Jiribam na chief guest oiduna haudokre ngarang haudokpagi nimit asida LEC Babupara amadi Panjal Club Khuno kangkhut anina sanakhi Panjal Club Khuno na tos kamduna maikai khanki aduga LEC Babupara na kang kapa hokhi
Apiba matamda LEC Babu Parana Panjal Club Kuno Kangkutpubu Panjal Taramathoi Tareta Maitiba Piki match asida A Iboton Singna referee oiki Sanabagi Haudokpa aduda KH Janaki Devi Jila Parishad Jiribam M Gopal Singh President SAYC Jiribam Amadi L Somorendra Singh Pradhan Hilghat GP Jiribamna Thoromasida Chief Guest President Amadi Guest of Honor oina saruk jaki ngasigi match da Hilghat GP Kangkut Amadi YLC Dibong Kuno Sanagani Aroibada Maruiba Pao Amukhanna Silchar Sahargi Akiba Panglaba Ising Ichaw Amadi Betu Kandiban Tugaibada Chenabani Haibamioi Ahum Amagasuk Police Nampare Barak Turelgi Singimai Amuk Tabna Tabna Hengalakle Kudong Tibalai centimeter Ahum Matakta Chele Tongan Balup Amadi Lanai Mioi Kayana Ichauna Awaba Tarabasingda Tengbang Pibagi Tabak Makhatana Chathari Maulana Abdul Bari Khan amasung Anwar Hussain Allies Bahijina Laikidabada Progressive Pangal Organization na Awaba Phongdokre amasung Kangkut Nipana Saruk Yaduna Ahanba Hilghat GP Mix Kang Tournament 2022 Jiribamda Hodokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare